Tongan Tonganba Lalhoullup Singgi Cadre Phaba Ngamle Hairi Manipur Police ki pawamada security force singna thiba khumba ki thabak chethabada lona thingkraba Lalhoullup Pripak BC Red Army ki kadrama Mahara B Sekmai Police Station Imphal West District ki Phaba Ngamki Hairi mioi adu kadangban part 2 awang lekai digini maha numit nifu mangani ki Myanmar da basic military training fanglaba mioi amani Hairi nakalamromda Kakching District ki su lona thingkraba Lalhoullup Sorepa gi kadrani Umathel Waikhom Police Station ki Phaba Ngamki ki Hairi mioi anima Kakching Kunau Umathel awang lekai digin Hairi atop operation amada su Imphal East District gi lona thingkraba Lalhoullup KCP apun bagi kadrama Moirang Purel Kunau degi Phaba Ngamki Hairi lona thingkraba KCP tebangan bagi active member amasu extortion activities satharambaga mari leinana kaibi Khulen village degi fare Hairi Hairiba mioi adu Uyumpok awang lekai dagin Hairi Tonganba operation amada Imphal West dagi lona thingkraba Lalhoullup KCP taibangan bagi kadra amasu phumlo mamang lekai dagi Phaba ngamkhre Hairi Kakching district ki Hianglam police station na konba wabagai dagi lona thingkraba Lalhoullup Pripak progi Myanmar da train taraklaba kadra amasu Phaba ngamkhre lona thingkraba Lalhoullup KCP PWG ki kadra ani amasu Tongan Tonganba bank dukan employee na chingbadagi senkhai tungkhai chathabada chenabaga mari leinana Phaba ngamkhre loinana Kangla Tombi Bazar dagi Manipur Police na mioi amadagi 9mm pistol magazine amadi kap yadiba maru taruka konana fare Hairi Manipur Police na makoi gi mathakta case pandana thizin begi thabak makha tana chathari haina pawsina makha tari